Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau Pradhan Mantri Narendra Modi na ngasi Meghalaya amadi Silongda chakot thorangi project sing kharagina jatra hungani kharagina shangagani Meghalaya gi Silongda ngasi North Eastern Council gi Golden Jubilee Plan thorum pangthokli thorum aduda Pradhan Mantri Narendra Modi amadi Griha Mantri Amit Shah Mukhy Mantri Nongthambam Biren yauna awang nongpoklam damgi Mukhy Mantri Singh Saruk yari Bihar da hu chen ba yu thaklu badigi myu kya gi punsi mang ki ba thodok sing adugi matang da National Human Rights Commission na makoi myu thaduna chizana ba warep lawre amasung Argentina amasung France FIFA World Cup ki final da ngasi numidang pung nipan makhai da thengneragani Meghalaya amasung Tripura gi khongchetta Pradhan Mantri Narendra Modi Meghalaya de thungkre Shillong State Convention Center da hoji pangthok liba North Eastern Council NEC gi Golden Jubilee Palan thorum da Pradhan Mantri Narendra Modi amasung Kendra Griha Mantri Amit Shah su saruk yari Pradhan Mantri na Polo Ground da pangthok pamiyang mitin amada tongan tongan project sing kharagina jatra hunki aduga kharagina sangaki mang na 4G mobile tower kaya su jati gi miyam da sinagani Sri Modi na Umsali the Indian Institute of Management Silongi Anoba campus sangagani mahangna Silong diang paso lambishu sangagani tungda Sri Modi na Agartala da chetkani mapam aduta sumahangna maru eba project kayagi jatra hunbagalona na project kharagi su sangagani North Eastern Council NEC gi Golden Jubilee Palan thorum yauna buki dama Kendra gi Griha Mantri Amit Shah ngarang Silong da thungkibani Sri Sahana Rasvan da ujara su thaki NEC gi Golden Jubilee thorum asida Mukhy Mantri Nongthambam Biren Singh yauna awonong po Raja Singh gi Mukhy Mantri Singh su saruk yari Temelong District Headquarters gi Apollo Ground da chathariba ta Suba State Level Orange Festival gi ngasinini chambanumi ki thorum da MLA Janghung Nom Panmai athoiba atithi oina saruk yari festival asigi saruk amu oina ngasinini mini stadium da komla thariba miyoi singh gi seminar pangthokani numidang wairam da rock show su utkani Bihar ge zila khara da hu chen ba yu thaklu badigi myu kya gi punsi mang ki bathok sing adugi matang da National Human Rights Commission NIRC na makhoi gi oiba mute kangwu thaduna chizana na ba warep lawre hu chen ba yu thaklu ba myu sing adu kadai da karama mawong gi lena laying piri haibadugi matang da su commission na khangba pamli commission asin hai kudong thiba awaba nanglaba myu sing adu ayamba na lairaba imung singini amasung makhoi sing adu lanai hospital sing da mamal tamu hidak sing leiduna lengba ngamba myu sing nate Commission High layang liba miyosing aduda Raja Sarkar na PBA ba ana layang gitingbang kuding magpigani Todo adugi matang da akupa waro kangalak ba NSRC na Raja gi Chief Secretary amadi DGP sing dasu kangan krabani Arunachal Pradesh ta Varat Lanmi gi Jawan Singh gi puning hantanga da wafam sing phongdokpa gi damakta BJP na Congress luching ba Rahul Gandhi bu hunduna ngangkhre New Delhi da pangthokpa paw gi mifam amada dol gi machinchapa misha Gaurav Vatia na hai leba sigi lanmi na makhoi gi thongna lingzen uthok pad matam da miyam na chakthok chaba poi mang na hai Rahul Gandhi gi asugumba wafam na lanmi gi puning hanthan gani Arunachal Pradesh ki Tawang sector da China gi lanmi singna Varat lanmi singbu phubi ki haina Sri Rahul Gandhi na phongdokhibani BJP ki President JP Nadda na su Congress luchingba Rahul Gandhi gi wafam adubu yaning da phongrul oduna hai Varat lanmi ase thongna lingzen phabu gi damak malem da masak khangnari bani Paumi sing da wangang bada Sri Nadan hai Rahul Gandhi gi wafam aduna leba sigi lanmi singi puning wakhanda sonta hali Varat gi hokhiba Leo Varadkar na anirak shuba term gi oina Ireland gi Pradhan Mantri oiragani chungsin na ba sarkar manung da yana ba ama purakpadi gi mha Pradhan Mantri oina khankibani leba du gi sangsaki lower house dial gi akhana ba mifam amada lawmakers na Michael Martin gi mahutta Varadkar bu Pradhan Mantri oina na vote pikibani Mahangna Pradhan Mantri oiba asi Rashtrapati Michael D. Higgins na yakre mamangda Varadkar asi lising ani tara tete gi lising ani kun phabu su Ireland gi Pradhan Mantri oikhibani se Varadkar bu amukhana Pradhan Mantri orapada Pradhan Mantri Narendra Modi na nungai ba phongdokre Twitter da thakapa warak amada Sri Modi na hai mahangna Pradhan Mantri orapa asina Varat masung Ireland gi mari hena fagal halagani leba anina lamkya da puna thabak tongmina nambagi apamba su Sri Modi na phongdokhi tabiri ba pawasi Akasvani Imphal dagini Argentina amasung France FIFA World Cup ki final da ngase nimidang pung nipan makhaida Qatar gi Lusail Iconic Stadium da thengneragani final match ase hodringai gi
Numidang pung tereta World Cup Lucian bagi palan thorom pangtokani ahum suba mapunggi damak tangarang saniki ba match ta Croatia na Morocco bu panjal ani amada toikre. Manipur da su Mukhyamantri Nongthombam Biren gi miyang makhada Rajya sigi mapungkia da FIFA World Cup ki final match asi asoba screen singda live oina miyam da yinghena na ba thorang paiketle. Imphal East amasung Imphal West zilai oina Bhegachandra Open Air Theatre Board da miyam punna yengminena na ba thorang tawri. Ate zila singi district headquarters singda su district administration singna sinduna miyam punna final match asi yengnana na ba thorang lokhatle. Vareki Prakit Pali Sardana chingba ariba loan sing yauna malingi tongan ba ariba amadi travel loan sing mutat kidana ba yokhana ba amadi hena chakot hanabi dama multi donor fund amalinkana ba United Nations UN thorang tori. UNESCO gi International Decade of Indigenous Language Program gi makhada Indira Gandhi National Center for the Arts ki makok amadi National School of Drama gi director na puna chairman oiba task force ama same kre masina malingi tongan ba mafam singi loan sing atopa loan da handoktu na ba pandam thamli hariba senfam asimyu kanglup sing amadi sarkar gi nataba organization sing da pigani. Kendra gi Environment Ministry Bufenda Yadam Hairi malingi oina Sustainability ki lamda kumang saksan hanamba amasung miyam gi samaji amadi sel tungi fibam fagad hanab ki dama akoy bi fibam soslagli badu biodiversity mangsilak asi tingnaba yamna maktangai fade mang hai barana leba se gi ina kulaba biodiversity bu manghandana ngak senduna thamnana ba akan ba thabak paikali. Canada gi Montreal da pangthok ba UN Biodiversity Conference COP15 gi plenary da wangang bada mantrin hai aing asagi kalkarak pa asina biodiversity da chawna sohna ba asina miyam hupna thodang domina duna thingnana ba hona gadabani magna makhatan hai chakhulagli ba lebak singi oinadi lowu singu haibasi sel tungi fivam faganana bagi achoba pambai amani. Pradhan Mantri Narendra Modi na luching ba sarkar asina lomi singi punsi mai hena fagadhana ba tharang kaya paikhatli. Kendra gi haksel amasung yai Wahengbam Mantri Mansukh Mandaviya na ngarang Hyderabad National Animal Resource Facility for Biomedical Research ki anoba facility sing hangdokre. Masi Hyderabad ki biotech hub lam ekar chamarom sabani building kun leba facility asina leba asigi animal studies ki basic apply amasung regulatory gi one stop center oina thabak tawgani tharumtu da wangang bada mantrin high leba asibu pharma hub ama oina ba sarkar na tharang kaya maruk paikhatli. International Year of Mineral Singani Kulumdo gi palan thoram ki saruk amu oina lawsingu mantraloi na tha sigi kunda sangsati milit ki semba chinja singi oiba mela ama pangtokani sangsat sadasya singi oina pangtokpa festival asida milet na sem saba chinja singi polam sing branding of milet na chingbasu utkani handakte Italy gi Rome the International Year of Mineral Singani Kulumdo gi hogdokpa gi thoram ama United Nations Food and Agriculture Organization na sinduna pangtokibani. Pradhan Mantri Narendra Modi na lisingani kumdobu International Year of Millet haina palantangno na ba pukalaki ba wafumadu United Nations ki General Assembly nasu yaduna malengu oiba palantaram asi pangtokpani. Varaki nupi hockey team na FIS Women's Nations Cup lisingani kunitoy ki title lawre ngang Spain gi Valencia da sanaki ba match amada Spain bu panjil amasino da mighty ba piduna title asi lawkibani. Hozik aroiba pau amuhana Pradhan Mantri Narendra Modi na ngasi Meghalaya amadi Shillong da chakwatarang project sing kharagina jatra hungani kharagina shangagani. Meghalaya gi Shillong da ngasi North Eastern Council gi Golden Jubilee palan thoram pangtokle thoram aduda Pradhan Mantri Narendra Modi amadi Griha Mantri Amit Shah Mukhyamantri Nongthombam Biren yauna awangnopo lamdangi Mukhyamantri Singh saru yari. Bihar hu chenba yu thaklupadi gi miyo kya gi punsi mangki ba thokdok sing adugi matangda National Human Rights Commission na makoi mi thadina tijanana ba warep lawre amashung Argentina amasung France FIFA World Cup ki final ngasi numidang pung 9 makhai da thengnargani Paulo Zare.